National Regulatory Authority of India (NRAI) na World Health Organization (WHO) ge International Standard for Vaccination Regulation Phangba Ngamkhre. Hiram asigi matangda agency dege thadorakpa pau amana hai Central Drug Standard Control Organization amadi NRAI da affiliate toba institute singna WHO na phongba functional vaccine regulatory system ge indicator singadu phangba ngamle. Singthaningai oiba mingchat ase Geneva da leiba WHO gi tongan ba leiba ke expert singi team amana mamang tha September 13 tagi kun fauba India ge vaccine regulatory system ase manung hutna scientific oiba meeting da review tawraba matung phangba ngamkhibani safety efficiency amasung quality haibasina vaccine changying tawbada maru oiba machang sing oide WHO global benchmarking tool version 6K core regulatory function pumnamakka yengnabada India se functional oire haina lauthorakpani masiga iroinana India na tongan ba function singda khwaidagi mark wangna phangduna majority level 3 gi mafam kanba ngamkhe India na fangliba singthaningai oiba mingchat asigi matangda wangang leduna Union Health Secretary Punya Salilal Srivastava na hai Central Drug Standards Control Organization na WHO ga khutsam naraga thaurang asida mai pangna bagidamag singthaningai oiba thabak kaya paikhatki India se malemgi oina pharmaceutical industry maru oiba lebak ama oibata natna ahongba mamalda vaccine amadi generic ki hidak seng puthokpada achoba mafam ama kallibani India na singthaningai oiba mingchat ase phangna ba khonabada saruk yakhiba team seng thagat pa phangdurakli haina mahak makha takhi